ꯍꯧꯖꯤꯛ ꯂꯝꯁꯥꯡ ꯊꯣꯡꯗ ꯆꯦꯛ ꯄꯨꯕ DI ꯑꯃ ꯃꯅꯤꯡ ꯍꯟꯊꯔꯛꯄꯗ ꯒꯥꯔꯤ ꯃꯆꯥ ꯑꯅꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯝꯕꯤꯁꯦ ꯑꯊꯨꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯁꯒꯣꯜꯕꯟꯒꯤ ꯑꯦꯛꯁ-MLA ꯂꯣꯀꯦꯟꯒꯤ ꯃꯌꯨꯝꯒꯤ ꯋꯥꯟ ꯃꯅꯥꯛꯇ ꯄꯣꯠꯁꯦꯝ ꯍꯥꯏꯕꯗꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯗꯣꯛꯄꯗ MLA ꯑꯅꯤ ꯌꯥꯎꯈ꯭ꯔꯕꯁꯨ ꯂꯣꯏꯁꯤꯟꯕꯗꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯁꯤꯡꯅꯕ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯕꯗꯤ ꯎꯠꯈꯤ꯫ ꯒꯕꯔꯅꯔ ꯁꯦꯅꯥꯄꯇꯤꯗ ꯍꯟꯗꯛ ꯅꯧꯅ ꯁꯦꯝꯈꯤꯕ ꯁꯤꯃꯦꯟꯠ ꯀꯟꯀ꯭ꯔꯤꯠ ꯔꯣꯗꯇ ꯇꯦꯁꯠ ꯗ꯭ꯔꯥꯏꯚ ꯇꯧꯁꯤꯜꯂꯝꯂꯦ꯫ IDPꯁꯤꯡꯒꯤ ꯅꯛꯅꯅ ꯊꯕꯛ ꯇꯧꯔꯛꯈꯤꯕ BJP ꯈꯛꯇꯅꯤ ꯍꯥꯏꯅ ꯁꯔꯗꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯂꯥꯛꯅꯕ ꯂꯩꯉꯥꯛꯅ ꯏꯟꯚꯥꯏꯠ ꯇꯧꯕꯤꯒꯅꯨ꯫ ꯑꯁꯥꯝ ꯀꯦꯕꯤꯅꯦꯠꯅ ꯇꯥꯏ ꯑꯍꯣꯝ ꯆꯨꯇꯥꯏ, ꯃꯣꯔꯥꯟ, ꯈꯨꯇꯥꯛ, ꯀꯣꯆ, ꯔꯥꯖꯕꯣꯡꯁꯤ ꯑꯃꯗꯤ ꯇꯤꯌꯦ ꯇ꯭ꯔꯥꯏꯕ ꯑꯕꯤꯗꯥꯁꯤ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁ ꯇꯔꯨꯛ ꯑꯁꯤꯗ ST ꯁ꯭ꯇꯦꯇꯁ ꯄꯤꯕꯗ ꯑꯁꯥꯝ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯁꯥꯇ꯭ꯔꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯔꯃꯥꯒꯤ ꯌꯥꯁꯥꯒꯤꯌꯣ ꯇꯥꯎꯟꯁꯤꯞꯇ PDFꯀ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒ ꯈꯨꯠ ꯊꯣꯛꯅꯕꯗ PDF ꯂꯥꯟꯃꯤ 3 ꯁꯤꯈ꯭ꯔꯦ, ꯈꯔꯅ ꯁꯣꯛꯄ ꯌꯥꯎꯈ꯭ꯔꯦ꯫ ꯀꯨꯀꯤ ꯂꯥꯜꯍꯧ ꯂꯨꯞꯀꯤ ꯀꯦꯗꯔ 4ꯗꯒꯤ ꯂꯨꯄꯥ ꯂꯥꯈ ꯀꯌꯥꯒꯤ ꯁꯦꯟꯐꯝ ꯐꯥꯒꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝ ꯍꯧꯔꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯕꯤꯜ 2 ꯄꯨꯊꯣꯛꯀꯗꯧꯔꯤ꯫ ꯚꯥꯕꯣꯛꯇ ꯁꯦꯟ ꯊꯥꯕ, ꯀꯦꯛ ꯀꯛꯄ, ꯈꯨꯗꯣꯞ ꯁꯤꯟꯅꯕꯅꯆꯤꯡꯕ ꯇꯧꯔꯕꯗꯤ ꯂꯨꯄꯥ 50,000ꯒꯤ ꯐꯥꯏꯟ ꯂꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫